Manipur Commission for Protection of Child Rights MCPCR की मिoi अहम साबा टीम अमा मसीगी chairperson ना luchingba member ani Muhammad Habibur Rahman amadi Anita Sabumam yauna tarik 35 dagi iri da koi masi yaudun leijare koina tarik 13 amadi 35 da camp sitting ani civil society organization sing district asigi lotion singim koi Hoguroi representatives yauna amdi child welfare committee the members sing chairperson yauna koi masida camp sitting pangkok sagini mapungena koi luxury ba sigi pandam di haukiba adrani pan hena lan masida tangbu leta da wat polpa amadi Jiribam da yamna kuidringai da yamna uri ba ngang ohum yauna bi ohum mabang phangduna phadana puro matun asi goina phangdura ai basing si kopna thijalaga mapungena sigiba sing laigida basing adugi matangna justice phangnanaba zik laheuri basing asina matungda dugumba du poktanaba koina pandam ahum aibadi education health amadi koigi security lairiba angangsingi asigi sakchaba ngaksenbagi thom kamaina paikhanli makoida protection si kadai phoba kari paikhalagadi hena laigidagi haidna singba amadi relief camp ta leiba angangsing asina thengnariba mental health ki issue obi tongan ba issue myam child trafficking gi akiba lakra haidna sing che koi tinga chagani aduga appropriate koigi deposit law matungda recommendation sing mari lenaba agency sing da lengak ko thunjagani masina awaba taraba angangsing amadi magi family da khadikta orasu ahongba awa mai da sababa porkani no kai khanje amdi koi puna magna tumgi jati si national sigi biren ologudo ba angangsing matangda bibi ningba suggestion amadi makogi ipausing commission की टीम मसीदा तारीख मैंने 53 भोग लेजगे दोई बसीदा सोइदना पीबी नबा अमुकाना MCPCR की माइके देगी